So mayam ngasi akhoi Delhi da salakanda akhoi maitai MLA singa kuki MLA singa santi gi wari sanagani haidana ngarang na handagi tawrliba asida kari wari sanakhibage haibado mayam da phongri adu phongkhini haibadi thajaba leiri aduga thajaba yaba pawgi matungina kuki MLA sing adu lakti haibagi wari kharasu leiri aduga laga su maitai MLA singa punna wari sanamina de haba wafum kaya lagli ada haisening bade kuki gi leiri ba MLA singa si kanana monitor tawbano haiba matamda mayam ne hena khangnare ITLF ko tu leiri ba mayam asina mokoi de influence tora kanda mokoi de tharak paneba adna mokoi gi wakhalon si kaino mokoi gi hana already talaga leiba separate administration amasung leiri ba mayam na hena khangnara ba mokoi gi demand sing adu natana kaidong mokoi gi wafam phongdo oiba tubu tawadabu akhoi gi chatkriba MLA minister sing adudi karamba wafmsing thamamgadabno haibadudi mayamgi maikaidagi adum singnaba adumak leiri adubu hangjani bo wafmdi mayam hena khangnarbo wafmsing haibadare masi makoina sungsoi soidana masi thamdragadi akhoi tungda asoibe yamna lakadaba wafmsing khara pukhatchage ahanbada wafmsing asi pukhatringai mamangda akhoi manipur asi karamna palami amasung karamna hinglammi akhoi matamdugi ipai pusingna I katlakanda karamba manipur karamba ningtamba kanglaipa ama thamambaga habado akhoi hana ningsing kisi 1891 ge Anglo Manipur war da maikai ahumdagi British ki lanmi singna sangjilla akanda manipur gi thauna faraba ipai pusing aduna matam aduda lanthengna khiba amasung thawai katlakanda duda semlamba manipur amakhangi akhoi ngasi leiriba asi khoi gi mayam ne hena khangnaraba Indo Afghan war khwaidagi sathiriba lan asigi het mathangda Anglo Manipur war haidana British ki history gi laimai singda the worst incident haidana British ki history da ngasi bo maina iraga thammi bane ba khoi gi Anglo Manipur war hairisi ado khoi gi 1947 gi 14 August ki ahing nong yaida akhoi gi Manipur se India dagi hana ningtamle adugumda han leicharam ba khoi gi sovereignty status ado hanjalle haidana British na akhoi da hana khusinnaram bane ba Hariba Sahidugi October Taraga Nipalda Manipur Constitution Act Semdana 53 representative Labor Adungum Lava Council of Ministers in Langak Saba Southeast Asia's the Ahanba Constitution Chanaba Adugum Lava Lamdam Amani Habasam Mayamna Loina Kangar Wafam Neva Madugi Matung 1949 September Gitari Kumatoida Inningto Buddha Sandraga Indiaga Merstona Bagi Shine Tona Kiva Madugi Matung October 15 Narang Hansida Manipur se India the Merstova Adusu iningto Buddha Center se Silong da Kaurakanda, Namdana house arrest Taurakanda, Manipur se India the Merce Tore Haiduna, Namdana sign Tohon Kivaneva. Madumaki Wakana Laina Oidana into Buddha Center Sulaiki de High. Madugum Lava 1947 again and 1949 Bokta Leramba Akwegi political status, sovereign status ado, Mangi Badagi, Indiagi Kubam, the Tinki Badagi, Nasi Aquina Wayan Jabayabo, Mayam Akwegi home ruler do Mangalu Badagi, Nasi illegal immigrants in the Satarak Pasigum attack Asida, Manipur Nasi Central gi yaka yang laga Central gi wa ngai riba sa taseng na makidi akhoi gi Manipur gi leijaram ba home loan matam to gi sovereign status ado political status ado mafam marang khangdana hariba matam khara sida manghallu baduna ngasi asigum laba fibam amada lakhibani aduna akhoi gi leiriba Manipur gi oriba armed complex association asida Manipur da sigumba Manipur bu nampuda India da tilhengiba asina Manipur gi lalholu kaya ama tholaktana ngasi armed complex association amada tangdu leita da fibam amda ngasi mayok nariba asine Aduna Satkriba Akwagi MLA minister sing Aduna Tamangwadaba Wafam sing ase Manipur Miam the Lady Wakalon sing Adu Makoina Sweden Kangani Amasung Hariba Akwagi Satkriba representative sing Aduna Hariba Wafam sing asi Tamangwadra Habagi Wafam sing Aduni Aina Gatsar Gadribasi Adu Ahan Bada Yaminasi Ahan Bada Kadaga Habamatamda Akwagi Wari Sana Bada Yagodriba MLA minister sing se Ahan Bada Makoi Apun Bagi Philip Ama Lominaraga Chatpi you have wafumsi Hanbada Tamzage, Duga Anishubada. Adunga in 1883-84 da British officer sing na Tatoraga. Akwai Sahigi Sika listen taru Pigani Haiduna, Yanakiba Kabo Valley, Pitokibaga Manava, Adugum Lava Todo Wado, Taurak Lagadi, Munna Kanarakanda, Manipur Miangi, intention the Wangang View. Sung Aina Matang the Hygienic Badi, Adunga in 1949 gi Privi First Pigani, Haina, Temlaga Manipur Bharata Punsin Kiba, Madugi Todo Taragadi. Sengna Manipurda halakpa matamda Manipur Miamgi wakhalon adu khangbiyo aduga kuki singsi refugee ST status loktokadabani haiba asepa phirep laigadabani aduga Manipur gi lighthouse gi lamdam sigi asengba indigenous homi nate haibasi central gi lusingba singduda mayek sengna khangan gadabani aduga akhoi gi 1960s gi akhoi gi MLR access semdoktuna Manipur praja punamaki Manipur gi mafam ama hekta da khundaba yahanba haiba wafam se thambiyo
ꯑꯗꯨꯏ ꯃꯇꯨꯡꯗ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯑꯥꯔꯇꯤꯀꯜ 3 ꯑꯦꯃꯦꯟꯗꯃꯦꯟ ꯇꯧꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯄꯨꯋꯥꯔꯤꯒꯤ ꯂꯩꯖꯔꯛꯄ ꯉꯝꯈꯩ ꯀꯥꯏꯍꯟꯗꯅꯕꯒꯤ ꯐꯤꯔꯦꯞ ꯂꯧꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯊꯝꯕꯤꯔꯝꯃꯨ ꯑꯗꯨꯒ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯒꯤ ꯃꯔꯛꯇ ꯁꯤꯡꯆꯦꯞ ꯑꯣꯏꯔꯤꯕ ꯑꯥꯔꯇꯤꯀꯜ 371 ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯑꯦꯕ꯭ꯔꯣꯒꯦꯁꯟ ꯇꯧꯍꯟꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅꯁꯨ ꯍꯥꯟꯅꯗꯒꯤ ꯑꯣꯜꯔꯦꯗꯤ ꯗꯤꯃꯥꯟ ꯇꯧꯔꯒ ꯂꯥꯛꯄ ꯑꯩꯈꯣꯏ NRCꯒꯤ ꯋꯥꯐꯝꯁꯦ ꯁꯦꯟꯇꯔꯗ ꯆꯞ ꯆꯥꯅ ꯃꯁꯤ ꯈꯪꯍꯟꯕꯤꯌꯨ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯍꯥꯏꯔꯤꯕ NRCꯒꯤ ꯏꯝꯄ꯭ꯂꯤꯃꯦꯟꯇꯦꯁꯟꯁꯦ ꯑꯊꯨꯕꯗ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯁꯤꯒꯤ NRC ꯏꯝꯄ꯭ꯂꯤꯃꯦꯟꯇꯦꯁꯟ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯁꯤꯡꯁꯤ ꯀꯔꯝꯕ ꯆꯍꯤꯗꯒꯤ ꯂꯧꯒꯅꯤ ꯍꯥꯏꯕꯁꯤ ꯌꯥꯝ ꯃꯔꯨ ꯑꯣꯏꯕꯅꯤꯅ 1951 ꯃꯌꯥꯝꯅ ꯌꯥꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ 1951ꯁꯤ ꯕꯦꯖ ꯌꯔ ꯑꯣꯏꯅ ꯂꯧꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯕꯥꯎꯟꯗꯔꯤꯁꯦ ꯀꯅꯥꯅ ꯉꯥꯛꯆꯒꯗꯕꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯏꯟꯗꯤꯖꯤꯅꯁ ꯇ꯭ꯔꯥꯏꯕ 25ꯁꯤꯗ ꯂꯣꯏꯅ ꯈꯨꯠꯁꯤꯟꯅꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡꯁꯤꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯏꯃꯤꯒ꯭ꯔꯦꯟꯁꯤꯡꯁꯤꯅ ꯆꯪꯁꯤꯜꯂꯛꯑꯀꯥꯟꯗ ꯃꯈꯣꯏꯅ ꯇꯧꯅꯤꯡꯕ ꯇꯧꯕꯒꯤ ꯊꯕꯛꯁꯤꯗꯤ ꯃꯁꯤꯗꯤ ꯌꯥꯗꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡꯁꯤ ꯊꯝꯕꯤꯌꯨ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡꯁꯤ ꯊꯝꯕ ꯃꯇꯝꯗ ꯀꯩꯗꯧꯅꯨꯡꯗ ꯀꯨꯀꯤꯅ ꯃꯁꯤ ꯑꯦꯛꯁꯦꯞ ꯇꯧꯔꯣꯏ ꯃꯈꯣꯏꯒꯤ ꯑꯣꯜꯔꯦꯗꯤ ꯃꯈꯣꯏꯅ ꯁꯤꯒꯤ ꯑꯣꯄꯣꯖꯤꯠꯇ ꯂꯩꯕ ꯃꯁꯤꯒꯤ ꯑꯒꯦꯟꯁꯇ ꯂꯩꯕ ꯗꯤꯃꯥꯟ ꯉꯥꯛꯇ ꯑꯣꯏꯕꯅꯤꯅ ꯃꯁꯤ ꯁꯣꯂꯨꯁꯟ ꯄꯨꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯗꯤ ꯃꯌꯥꯝꯅꯁꯨ ꯂꯩꯇꯦ ꯑꯗꯨꯒ JK ꯈꯨ ꯁ꯭ꯇꯣꯔꯤ ꯕ꯭ꯂꯣꯛꯁꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯁꯤꯒꯤ ꯊꯥꯖꯕꯁꯦ ꯈꯤꯇꯪ ꯋꯥꯠꯂꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯒꯦ